India government na lupa crore lising nimpuronggi Langi Khutsu Leinab ayaba pikre. India government na lupa crore lising nimpuronggi advance oiraba matamga chunaraba Langi Khutsu Leibada ayaba pikre haina report amana phongdoragli. India gi defense security gi official china phongdorakibada handak laigadoriba Langi Khutsu sing asegi manungda matamga chunaraba advanced technology na mapung oiraba killer drone air defense system missile bomb top rocket amadi atai atopa Langi Khutsu sing kaya yauri. India na laigadoriba Khulai sing ase emergency gi matamda atenba matamgi manungda yengnaba leibak singda landaba yaba Khulai sing na ayamba oigani long range amadi mayairap oina shana kapangamba missile India da marangkaina lay handak Pakistan da sathakiba operation sindur aduda India gi army air force amadi navy na leibak asigi tangai fadre haina phawrakiba Khulai sing aduma khalaga legani. Report asigi matungina legadoriba Khulai sing asigi manungda malengi leibak singna yamna tangna leiriba solar defense amadi aerospace ki Khulai sing su yawgani loinana yengnaba leibak amada India na landaba matamda live coverage toba yaba advance oiraba Khulai kaya su oigani loinana low level radar system ki Khulai sing su yawraba yai haina defense ministry ki maiketagi phongdoragli. India government na tongan ba Langi Khulai sariba leibak singdagi matamga chunarba Khulai sing makadana leisinba ngamnaba ahenba budget kaithoknaba su khanari haina report asina makadana phongdoragli. Reactionary anigi mari makong pirakpada lupa lakh manga gi mana pigani haina KCPPWD na lauktokre Kanglaipa Communist Party KCPPWD gi PRO singkangan mana thorakpa chirol amada reactionary tamngan ba ma dining tambagi mari makong pirakpada lupa lakh manga gi mana piragani hairi chirol asina hai miyang gi ningtam I hawriba Kanglaipa Communist Party People's War Group gi reactionary oina party gi mingda misam miyam dagi Sel Khairiba amadi case kaya pasinduna KCPPWD bu mingcha thianaba honariba Laisam Ranjit atopa maming tamngan ba amadi MD Manikhan atopa maming ningtamba anigi mari makong pirakpa natraga takpa ngamba miyoi da party na lupa lakh manga gi mana piragani miyang gi ningtam ihau KCPPWD gi yawol lan mi amadi leibak miyam bum masoi tanaba reactionary oina party bu lana uhanaba party gi mingda aranba thabak tawriba masana masabu party gi lusingbani haijariba Laisam Ranjit asi Yurembam awang lekai dagini aduga mahaki khongloi MD Manikhan na wangoi gi Paubitek maning lekai dagini haudingna samukong santiborda leimani hariba party gi reactionary ani asi mamangda su KCPPWD gi central committee na siba gi sairak pinaba warep lawatu leikre matam sangna Delhi gi TR Delda leirubadagi party ga pau Pauna Kidraba, Laisam Ranjit Amadi, MD Manikhan, asi party gi mingda thabak tawning labadi party da laknaba khangan khibasu laikre natragadi party gi mingda thabak tawdana ba khangan khibasu laikre masi fawbada reactionary ani ase party bu mingse thianaba thabak tawduna leibanina reactionary ani ase tangai fadana loisinduna muthatpagi tangai fadaba lei maram aduna KCPPWD na sibagi sairak piraga khunai asidagi muthatkina ba thiriba Laisam Ranjit amadi MD Manikhan anigi mari makong takpada leibak miyamna party da phongna natraga lona mateng pangbiganu hairi makhada na reactionary ani asigi khongloi oina thabak tawriba singna so tasengna ningtam ihauda yawning lagadi KCPPWD gi yawalan mi singa pau phongna biyu natragadi reactionary Laisam Ranjit amadi MD Manikhan anigi geng khutpu da party na pigadoriba cherak asimak makhoi aniga naknaruba miyoi singda su phangani hairi maram aduna leibak miyamna KCPPWD gi mingcha thialiba reactionary Laisam Ranjit tamngan ba amadi MD Manikhan ningtamba anigi geng khutpu dagi Cheksin biyu hairi Pakistan khaltana tana India amasung Bangladesh ki marisu phajilaktabra Dhaka gi NGO mana North East ki testing amasung Myanmar gi Arakan state konsinba Greater Bangladesh ki map puthokre Saidin lona duna laiminaraklabasu sahi kaya lisang china India amasung Pakistan gi marakta phongna yengnabagi thaudok toina thoktrabasu marang marakta thorakpada natana tharum lainaraklangge gi cherak asida mamang thagi 12 da Jammu and Kashmir gi Pahalgam chingthaki Baisharan tourist spot michang kutaruk nomaina katuna hatkibadagi leibak ani gi marakta numit marini chumna akan malancha tharakibadu ceasefire tawnaduna lekibada ngairingaida atoba yumthangnariba Bangladesh ki konung Dhaka da base toba Turkey na sokotpa NGO mana India gi awang nongpoki state pumnamak yauna Bihar, Jharkhand, Orissa fawba yawhan badana tana Myanmar gi Arakan state fawba konsinduna yekpa Greater Bangladesh ki wathok oirakadaba map ama puthokre thaudo asigi matangda tongan ba leibak asigi pawgi
एजेंसीसिंगना फोंदोरपगी मतुंगिना ग्रेटर बांग्लादेश की मेम असे लेबाग असेगी कोनुंग दखादा लेबा यूनिवर्सिटी सिंगी हॉलसिंगदा पाक्तंगना थेटपा हौरगले हाइरी ममांग थादा ढाका यूनिवर्सिटी की टीयर स्टूडेंट सेंटर TSC दा बेंगाली की अनौब सही की कुमई पांथोकलिंगैदा मियोय अमना सुल्तान ई बांग्ला की मेप अमा पाइदुना उत्पक उनकी हाइरिबा मेप असिदा इंडिया की तोंगान तोंगान बाय रीजन सिंगदा लेबा स्टेट सिंगबो ग्रेटर बांग्लादेश की सरुक अमनी हाइना यावबो उनकी थौदोक असी इंडिया अमसुंग बांग्लादेश की मरक्ता लैनरखिबा लेबाक अनी की मरी की फिबम फतबा हौरकलिंगै की तांजादा थोकपनी हाइरी अदुगा लेबाक अनी की मरक्ता लैनबा मरी फलक्त्रिबा असिना बांग्लादेश लैंगाक की चीफ एडवाइजर मोहम्मद यूनुसना महाकी लैंगाक अदुदा लेबा माइनॉरिटी फुरुक की मियोयसिंग मरुओइना हिंदू सिंगी मथक्ता चथरखिबा एटेक सिंग मपुंग फाना लाक्सिनबा ngamdabadagi ohelakpani hairi highway da mitay sing akiba yauduna chatnaba thorang paikalu National Highway amasung Manipur gi mafang khudingmakta mitay sing aki akhang yauduna chatok chasin yanaba lebak asigi constitution gi makada governor na akanaba thorang thosul paikalu haina Manipur People's Democratic Front MPDF na taksilagli Manipur Press Club ki Kobru Conference da ngarang pangthokiba pawgi mifam amada MPDF ki secretary Safam Samungau na hai kumdali singani kulumdoi gi me ahumdagi na ngasi fawa Manipur gi lifeline oriba National Highway singda mitai puru ki miyoy sing ningtamna chatpa yahandana lairi India gi oina apunba National Highway masing Chonga ga maudrama pani masigi manungda Manipur gi lifeline oriba National Highway 102 amadi 37 asisu yauribani Indian Constitution na kanaguma miyoy kanglup amana National Highway thingnabagi hak yaude maramaduna Indian Constitution na piba hak sing thungai na Hotnariba मियोय सिंगे मथक्ता चपचाबा एक्शन लौखटबा मथौ ताई करिगुमा एक्शन लहौद्रबदी लेबाक असिगी इंगतपदा अचोब सिंगनाबा अमा ओइरकनी हाइबसे खंगमिनबा चंगी जम्मू एंड कश्मीर के पहलगाम दा थोखिबा तमथिरबा थौदो अदुगिदमक इंडिया लेंगांगना पाकिस्तान की मथक्ता चपचाबा एक्शन लौकी नुपी अंगांग यावना मिचम कयागी थवाई मांगख्रिबा मणिपुर की इशू असिगिदी इंडिया लेंगांगना चपचाबा थबक पाइखतपम थोक्तब्रा हाइबसी अचोब वहांग अमा ओइदी महांगना हाय मखुदा लो पाइबगुमना हाईवे दा मिथै चटपा यारोय हाइना थिंगलिबा फुरुप अदुगी मथक्ता गवर्नर अमदी इंडिया लेंगांगना कॉन्स्टिट्यूशन की मखादा चपचाबा थबक पाइखतपम थोई मसिना इंडिया लेंगांगना एक्शन लहौद्रबदी डेमोक्रेसी चटपा ख्वाइदगी चावबा लेबाक असिगी माइथोंदा अमुबा काली तैसिनबा ओइना थोकलोइदरा हाइबसिसु अचौबा वहांग अमा ओइरी मरम अदुना लमदम असिगी मियामगी हिंगनबगी पुकचाक लंबी ओइरिबा हाईवे सिंगदा मितै फुरुकी मियामना निंगतमना चटपा याहनबा इंडिया लेंगा अमदी स्टेट असि गवर्नरना अखनबा थौरांग थौसिल पाइखतपम थोई हाइकी